Sahitya 𝗤𝗵𝗧 Imphal, Manipur. Request the pleasure of your kind presence at the 𝗏𝗏𝗪𝓵 Award presentation ceremony on the occasion of World Book Day. Chief Guest Adhikari-mayum Sanamacha, Literature President, Manipur Cultural Council. President 𝗬𝗵𝗵𝗏𝗧, President 𝗏𝗪𝗂𝗪𝗂𝓐. Award winner 𝗤𝓵𝓵 Makhadana thari that dega loinana ceremony adu hobagi matam hek makha satharakpadasu iri wahi khara. Venue DIPR Auditorium opposite State Central Library, Kaisampad, Imphal. Your timely presence is highly solicited. Secretary Satholu. Invitation adu phamung machiduda thamki. Walan ngangdana laptop tu mamangda thangjinduna on tawi. Presentation semnaba hotnari. Tanjadu da thongdu kokuk thilai. Angang laptop tamai onsilamliba mairaba khumlai mamai haidokta masena thongjinda leiribadu. Angang leiti ahal dilai. Ahal unagiri chango thong londabani. Changlai zona matamgi nupini. Mairabaga chahi ani khak hannaba macheni. Sel leitramaksu social status lamba phangnaba luna leitaba yade khanba nupini. Izat amada leizaba nupini. Award ceremony satoi natro. Mamita yengda mairaba khumlai. Jonagi wahangi tentakpa paukhum. Chaloi. Kaigi chatloi doino. Babase ngasidi nang yawhaningba mali. Yawningde. Jona suklap tawna. Yawdaba yaroi nupa maza. Babagi thabak tawrokpa khudingi nang sukyaw yawdi. Handaksu mairaba samlapna aduma khumlai. Sangdabaini. Babagi thabak lakpa khudingi adum sangdrisina kai hainingino. Oho, pangangdangangi. Thokro, ai thabak loisingi. Tho oine. Ngasidi babagi matung inaraga award ceremony yawrusi. Baba mathai nungairaroi. Award se mina phanggadaba nate. Babana ne phangdoisi. Asidadi harau harau yawbe yaidana. Thabak chilise ai. Kai thabak nu chilidubo. Machen adum jagat jagat ngangduna leibaduda mairaba sorfat honthaduna yengla imunna. Assignment mayam su hundomaga award ceremony chatlo haise kai haino. Hayengda ngaire exam. Hayengda sungaire grand intramural football match sanagadaba. Hayengda ngaire kaina phaneyam walidubo. Nangna thabak khudingi leithoknabada hotnaido. Aise khangdaboy udaboy ningbraba. Aigi igi marem khaknani nangse. Nangna tawrido. Ai ihohon ubasani. Ise babado bhajan hayo. Ai chatningdi. Noigi sahityaga mari leinabasingdo ai hakajabisu. Yengo. Semdobe assignment mayamse. Lairik teina teba semdoise. Google dai kai dai thiraga semdoini. Ai di chatluni. Khara leiragane aisu lairik iradabani. Adukanda aisu sahityakarni hainade ka hairauba. Nangne siri khang. Amuk suklap tawna saurangnana. Sahitya hainadabaga saradara. Nungsinaba haurakpa kanda tha uraga nathanta tumin nokpa haurakpa matamduda hainai hainade soidana khangni. Nungsiba hek phaurakpada sahitya hainade pamde hairamba mido sahitya khwaide heiba mini mana oigidoisi. Adusune in front of their target girl. Nungsiba henmali ka haibase atopa language ta sathokni ka hairamdoini. Yengnaba taredana matamduda. Ai nupi koidri haiba natro nangidudi zona. Minga sikatana sigen hauri. Koide khangbaibu koidri haibibanida. Hayengwai nupi koiraga noigi sahityado hainaragi. Hauzik phawgidi madugi mari leinaba mata aingonda hairakanu. Yareko. Sahitya palaga nungsiba phongdokpati phongdokpa kaide. Adugane hayengwai kainaraga nasini kaina aingondane nupigi maramda sahitya palaga paudadi tambirakanu. Wahaidu mairaba nokninglura mali. Makol khazik thokna noklai. Mapagi nungaiba mikup ama yawningdaba natte. Adubu sahityaga mari leinaba thabaksima masu pamdabani. Maduna masagi sana khotnaba khara pambaga physical education and sports science ta master tawbani. Hairei macheduna muksu. Class ti satoi natro.
ꯈꯨꯝꯂꯛꯇꯦ ꯃꯩꯔꯥꯕ ꯆꯠꯇꯣꯏꯅꯤ ꯍꯥꯏꯒꯨꯝ ꯃꯉꯛ ꯑꯃꯨꯛ ꯅꯣꯝꯃꯤ ꯄꯨꯡꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯂꯦꯞꯇꯣꯞꯇꯨ ꯅꯥꯀꯟꯗ ꯊꯝꯈꯤꯗꯨꯅ ꯏꯀꯣꯏ ꯀꯣꯏꯗ ꯐꯨꯔꯤꯠꯇꯨ ꯐꯠ ꯂꯧꯊꯣꯛꯏ ꯃꯁꯥꯗꯨꯗꯤ ꯁꯥꯟꯅꯕꯒꯤ ꯍꯧꯅꯕꯤ ꯌꯦꯡꯕꯗꯤ ꯅꯨꯡꯉꯥꯏꯔꯕꯅꯤ ꯀꯥ ꯍꯦꯟꯅ ꯆꯠꯅꯕꯤ ꯇ꯭ꯔꯦꯟ ꯏꯔꯣꯏꯅꯗꯨꯅ ꯐꯦꯁꯟ ꯁꯦꯟꯁ ꯑꯃ ꯌꯥꯎꯔꯨꯗ꯭ꯔꯕꯁꯨ ꯐꯤꯠ ꯑꯣꯏꯅꯕꯇꯗꯤ ꯍꯣꯠꯅꯖꯕꯅꯤ ꯄ꯭ꯂꯦꯌꯔ ꯑꯃꯒꯤ ꯃꯒꯨꯟ ꯃꯁꯛ ꯍꯦꯟꯅ ꯉꯥꯛꯆꯅꯕꯇꯗꯤ ꯍꯣꯠꯅꯖꯔꯤꯕꯅꯤ 11:30ꯗꯒꯤ ꯊꯤꯑꯣꯔꯤ ꯀ꯭ꯂꯥꯁ ꯂꯩ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯗ꯭ꯔꯦꯁꯈꯩꯗꯣ ꯐꯧꯍꯧꯕꯅꯤ ꯑꯝꯇ ꯂꯧꯁꯤꯜꯂꯝꯃꯣꯏꯁꯦ ꯃꯣꯔꯅꯤꯡ ꯀ꯭ꯂꯥꯁ ꯆꯠꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯉꯁꯤꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯍꯧꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯄꯨꯡ 6:30 ꯇꯥꯔꯝꯃꯤ ꯃꯩꯔꯥꯕ ꯇꯥꯋꯦꯜꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯗ꯭ꯔꯦꯁꯇꯣ ꯏꯁꯇ꯭ꯔꯤꯒ ꯈꯔ ꯐꯖꯅ ꯑꯝꯇ ꯇꯛꯊꯣꯔꯛꯑꯣ ꯈꯨꯗꯩꯗ ꯏꯁꯇ꯭ꯔꯤ ꯇꯛꯀꯦ ꯍꯥꯏꯗꯣ ꯇꯧꯔꯦ ꯅꯪ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄꯒꯤꯅꯤ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯏꯕꯦꯝꯃ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯖꯣꯅꯥ ꯉꯥꯡꯕ ꯑꯗꯨꯃꯛ ꯂꯦꯞꯇꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯡꯖꯨ ꯌꯣꯟꯕꯤꯗꯨ ꯎꯅꯔꯨꯗꯣꯏꯔꯣ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯐꯠ ꯌꯦꯡꯂꯛꯏ ꯍꯟꯗꯛꯁꯨ ꯅꯣꯛꯅꯤꯡꯒꯨꯝ ꯆꯤꯡꯂꯞ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯃꯄꯥꯟꯗꯒꯤ ꯐꯤ ꯂꯧꯁꯤꯜꯂꯝꯃꯨ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯌꯦꯡꯍꯧꯏ ꯖꯣꯅꯥ ꯁꯨꯛꯇꯨꯅ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ ꯊꯥꯏꯅꯗꯒꯤ ꯃꯩꯔꯥꯕꯁꯤ ꯍꯪꯗ ꯍꯪꯖꯤꯜꯂꯨꯔꯁꯨ ꯈꯨꯝꯂꯝꯗꯕ ꯈꯨꯝꯗ ꯈꯨꯝꯃꯅꯨ ꯍꯥꯏꯔꯁꯨ ꯄꯉꯥꯡꯗ ꯍꯦꯛꯇ ꯉꯥꯡꯕ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯉꯝꯗꯕꯅꯤ ꯃꯇꯧꯁꯤ ꯐꯤꯔꯣꯜ ꯂꯧꯁꯤꯟꯕꯤꯗꯨꯅ ꯄꯨꯂꯞ ꯊꯝꯕꯤꯔꯝꯃꯤ ꯏꯔꯨꯔ ꯃꯇꯨꯡ ꯊꯣꯛꯂꯛꯂꯤ ꯃꯁꯦꯅ ꯏꯁꯇ꯭ꯔꯤ ꯇꯛꯂꯝꯂꯤꯕ ꯗ꯭ꯔꯦꯁꯇꯨ ꯁꯦꯠꯄꯒꯤ ꯃꯍꯨꯠ ꯇꯤ ꯁꯔꯠ ꯑꯃ ꯐꯠ ꯉꯛꯁꯝꯗ ꯍꯨꯛꯆꯤꯜꯂꯤ ꯍꯥꯄꯦꯟ ꯑꯃ ꯁꯣꯛꯁ ꯁꯨ ꯃꯊꯪ ꯃꯊꯪ ꯂꯤꯠꯁꯤꯟ ꯁꯦꯠꯆꯤꯟ ꯇꯧꯁꯤꯜꯂꯤ ꯈꯣꯡꯎꯞ ꯃꯔꯤꯗꯨ ꯀꯤꯅ ꯀꯤꯅ ꯄꯨꯡꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ ꯌꯦꯡꯅ ꯌꯦꯡꯅ ꯕꯦꯒꯇꯨ ꯆꯦꯟ ꯆꯤꯡꯁꯤꯟꯗꯨꯅ ꯁꯥꯒꯟ ꯅꯥꯝꯃꯗ ꯌꯥꯟꯈꯠꯈꯤꯗꯨꯅ ꯊꯣꯛꯂꯛꯂꯤ ꯖꯣꯅꯥ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯅꯦ ꯍꯥꯏꯗꯥꯏꯅꯦ ꯊꯤꯑꯣꯔꯤ ꯀ꯭ꯂꯥꯁ ꯌꯥꯎꯅꯤ ꯍꯥꯏꯔꯒ ꯀꯩ ꯗ꯭ꯔꯦꯁꯅꯣ ꯅꯪ ꯁꯦꯠꯂꯤꯗꯨꯕꯣ ꯑꯗꯨꯁꯨ ꯁꯦꯠꯄ ꯌꯥꯕ꯭ꯔꯣ ꯃꯩꯔꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯦ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯗꯨꯅ ꯁꯦꯝ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯆꯤꯛꯈꯤ ꯑꯉꯥꯡ ꯃꯆꯥ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯈꯨꯝꯃꯨ ꯍꯟꯗꯛꯁꯨ ꯈꯨꯝꯂꯝꯗ ꯃꯃꯤꯠꯇꯃꯛ ꯌꯦꯡꯂꯝꯃꯤ ꯆꯠꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯩꯔꯥꯕ ꯂꯥꯎꯍꯧꯏ ꯖꯣꯅꯥꯁꯨ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯁꯤꯡꯖꯨ ꯌꯣꯟꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯒꯅꯨꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯍꯦ ꯅꯪ ꯑꯉꯥꯡ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯇꯥꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯃꯛ ꯇꯥꯗꯕꯤ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯃꯥꯡꯗꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯐꯤꯖꯤꯀꯦꯜ ꯏꯗꯨꯀꯦꯁꯟ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯁꯥꯏꯟꯁ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ 6 AM to 8 AM ꯃꯣꯔꯅꯤꯡ ꯀ꯭ꯂꯥꯁ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯕ꯭ꯔꯦꯛꯐꯥꯁꯠ ꯄꯤꯕ ꯃꯇꯝꯅꯤ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕ ꯅꯨꯄꯥ ꯑꯃ ꯃꯩꯔꯥꯕꯒꯤ ꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯅꯤꯄꯥ ꯃꯩꯔꯥꯕ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯃꯥꯅꯤ ꯁꯛꯅꯥꯏꯕꯅꯤ ꯅꯨꯄꯥꯗꯨ ꯃꯩꯔꯥꯕꯒ ꯄꯨꯟꯅ ꯃꯥꯁꯇꯔ ꯇꯧꯃꯤꯟꯅꯕ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯅꯤ ꯅꯪ ꯉꯥꯏꯔꯝꯃꯤꯅꯦ ꯀ꯭ꯂꯥꯁ ꯂꯣꯏꯈ꯭ꯔꯕꯣ ꯅꯤꯄꯥ ꯂꯣꯏꯈ꯭ꯔꯦ ꯍꯨꯃꯥꯡꯗꯨꯗꯤ ꯐꯖꯗ꯭ꯔꯦꯍꯦ ꯁꯛꯅꯥꯏꯕ ꯕꯣꯇꯜꯗꯨ ꯃꯆꯤꯟ ꯎꯝꯗꯨꯅ ꯏꯁꯤꯡ ꯈꯔ ꯆꯤꯡꯗꯨꯅ ꯊꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯨꯃꯥꯡ ꯅꯠꯇꯦ ꯏꯁꯤꯡ ꯍꯩꯖꯤꯟꯕꯩꯅꯤ ꯗ꯭ꯔꯦꯁ ꯍꯣꯡꯈꯤꯗ꯭ꯔꯣ ꯍꯣꯡꯉꯔꯣꯏ ꯁꯤꯡꯖꯨ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯆꯥꯅꯤꯡꯗꯦꯗ ꯀꯩ ꯕꯤꯠꯇꯅꯣ ꯑꯌꯨꯛꯁꯤꯗ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤꯗꯨꯅ ꯁꯤꯡꯖꯨ ꯆꯥꯕ ꯅꯠꯇꯦꯅꯦ ꯁꯤꯡꯖꯨ ꯃꯍꯥꯎ ꯇꯪꯕꯅꯤ ꯆꯠꯇꯣꯏꯁꯤ ꯃꯆꯥꯅꯨꯄꯤ ꯏꯪꯇꯞꯄꯤꯗꯣ ꯈꯪꯉꯤꯗꯅ ꯅꯨꯄꯤ ꯂꯨꯝꯕꯅ ꯅꯪꯅ ꯂꯨꯝꯃꯒ ꯑꯩꯅ ꯂꯨꯝꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯖꯣꯅꯥꯗꯣ ꯁꯤꯡꯖꯨ ꯌꯣꯟꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯒꯅꯨ ꯀꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯍꯧꯕꯅꯤ ꯅꯣꯏ ꯖꯣꯅꯥꯗꯨꯁꯨ ꯑꯌꯥꯕꯤꯅꯤꯍꯦ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯤ ꯁꯨꯕꯅꯤ ꯑꯍꯟꯗꯨꯅ ꯑꯩꯅ ꯂꯨꯝꯃꯤ ꯑꯃꯗꯨꯗꯤ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯆꯥꯗꯣꯏꯗꯤ ꯁꯆꯥꯅꯕ ꯑꯩꯈꯣꯏꯅꯤꯅꯦ ꯑꯦꯁꯥꯏꯟꯃꯦꯟ ꯄꯩꯒꯦ ꯂꯩꯔꯤꯕꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯁꯤꯡꯖꯨ ꯃꯐꯝꯗ ꯑꯅꯤꯗꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯕꯕꯤꯁꯥꯅ ꯃꯌꯥꯝꯅ ꯆꯥꯔꯝꯕꯒꯤ ꯁꯤꯡꯖꯨ ꯄ꯭ꯂꯦꯠꯁꯤꯡ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯎꯏ ꯐꯂꯞ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯎꯏ ꯁꯛꯅꯥꯏꯕꯒ ꯃꯩꯔꯥꯕꯒ ꯆꯪꯂꯛꯂꯤꯕꯗꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯕꯕꯤꯁꯥꯅꯥꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯕꯣ ꯁꯛꯅꯥꯏꯕꯅ ꯂꯣꯏꯗ꯭ꯔꯤ ꯅꯨꯡꯊꯤꯜꯒꯤ ꯋꯥꯠꯂꯤ ꯅꯥꯀꯟꯗꯒꯤ ꯑꯅꯧꯕꯤꯅ ꯏꯕꯦꯝꯃ ꯊꯣꯏꯗꯤꯡ ꯍꯥꯞꯄ ꯀꯧꯇꯥꯗꯣ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯅꯪꯕꯣ ꯀꯥꯎꯔꯝꯃ ꯃꯥꯜꯂꯦꯗꯅ ꯅꯅꯥꯎꯅꯨꯄꯤꯗꯣ ꯑꯝꯇ ꯊꯤꯟꯗꯣꯔꯛꯑꯣ ꯍꯥꯏꯈꯣ ꯑꯩ ꯂꯧꯔꯒꯦ ꯃꯥ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯅꯈꯣꯡ ꯁꯣꯛꯂꯤꯗꯣ ꯏ ꯍꯧꯗꯅ ꯁꯤꯗ ꯐꯝꯅ ꯐꯝꯅ ꯁꯤꯡꯖꯨ ꯃꯄꯣꯠꯁꯤ ꯑꯗꯨꯝ ꯁꯣꯏꯔꯒ ꯂꯩꯌꯨ
ꯊꯣꯛꯂꯛꯀꯅꯨꯁꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯩꯒ ꯆꯪꯃꯤꯟꯅꯔꯁꯤꯔꯣ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯆꯠꯀꯦ ꯑꯗꯨꯕꯨ ꯑꯦꯛꯁꯤꯗꯦꯟꯗ ꯃꯈꯣꯡ ꯁꯣꯛꯈꯤꯕꯒꯤ ꯕꯕꯤꯁꯅꯥꯒꯤ ꯆꯨꯔꯤꯕ ꯆꯩꯁꯨꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯇꯞꯅ ꯍꯪꯂꯛꯏ ꯀꯩꯗꯧꯕꯗ ꯁꯣꯛꯈ꯭ꯔꯤꯅꯣ ꯕꯕꯤ ꯉꯍꯥꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯗ ꯂꯩꯊꯦꯛꯄ ꯑꯗꯨꯗꯒꯤ ꯁꯣꯛꯈꯤꯕꯗꯨꯅꯅꯦ ꯐꯠꯇ꯭ꯔꯤꯉꯩ ꯌꯨꯝꯗ ꯑꯃꯨꯛ ꯗꯥꯏꯔꯤꯗꯒꯤ ꯅꯥꯟꯊꯨꯗꯅ ꯈꯣꯡꯁꯦ ꯇꯦꯛꯄꯅꯤꯗ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯣ ꯑꯩ ꯂꯧꯕꯤꯔꯨꯔꯒꯦ ꯄꯣꯠꯇꯣ ꯈꯣꯡꯗꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯅꯨꯡꯉꯥꯏꯔꯣꯏ ꯆꯥꯟꯁ ꯄꯤꯕꯤꯕꯒꯨꯝ ꯁꯛꯅꯥꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯕꯕꯤꯒ ꯋꯥꯔꯤ ꯇꯧꯔꯝꯃꯅꯤꯄꯥ ꯑꯣꯀꯦ ꯕ꯭ꯔꯣ ꯕꯕꯤ ꯊꯠꯇꯨꯅ ꯌꯥꯅꯤꯌꯦ ꯌꯥꯅꯤ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯣ ꯑꯩ ꯂꯧꯊꯣꯛꯄꯤꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯩꯔꯥꯕ ꯍꯧꯒꯠꯈ꯭ꯔꯦ ꯈꯔ ꯆꯠꯄ ꯍꯧꯔꯨꯕꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ ꯕꯕꯤ ꯅꯣꯏ ꯅꯅꯥꯎꯅꯨꯄꯤꯗꯣ ꯃꯃꯤꯡꯗꯨ ꯏꯆꯟꯕꯤ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦ ꯆꯟꯕꯤ ꯍꯥꯏꯕꯅꯤ ꯂꯩꯃꯔꯦꯝꯕꯤꯁꯨ ꯀꯧꯕꯅꯤ ꯁꯛꯅꯥꯏꯕꯅ ꯇꯥꯛꯄꯅ ꯕꯕꯤꯒꯤ ꯃꯌꯨꯝ ꯃꯥ ꯍꯥꯟꯅꯗꯒꯤ ꯈꯪꯕꯅꯤ ꯁꯤꯡꯖꯨ ꯌꯣꯟꯐꯝꯗꯁꯨ ꯀꯥ ꯍꯦꯟꯅ ꯊꯣꯛꯇꯕꯅ ꯃꯁꯛ ꯈꯪꯂꯁꯨ ꯀꯧꯅ ꯉꯥꯡꯅꯗꯤ ꯇꯧꯗꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯃꯔꯦꯝꯕꯤꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯂꯨꯅ ꯅꯥꯟꯅ ꯂꯩꯖꯕ ꯏꯃꯨꯡꯗꯤ ꯑꯣꯏ ꯈꯪꯉꯤ ꯊꯣꯡꯒꯥꯟ ꯀꯥꯟꯁꯤꯜꯂꯛꯄꯒ ꯁꯪꯒꯣꯏ ꯃꯆꯤꯗꯨꯗ ꯇꯥꯔꯛꯏ ꯏꯃꯨꯡꯗꯒꯤ ꯏꯟꯈꯠꯂꯛꯄ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯝ ꯄꯦꯟꯗꯅ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯄꯗꯨ ꯀꯩꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯏꯇꯣꯟ ꯅꯪꯁꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯏꯀꯣ ꯑꯩ ꯇꯥꯔꯛꯏ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗ ꯋꯥꯈꯜ ꯌꯥꯎꯗꯕꯒꯨꯝ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝꯗꯨ ꯉꯥ ꯆꯥꯕ ꯁꯪꯉꯝꯃꯣꯗꯥꯏꯅꯦ ꯅꯣꯏꯕꯣ ꯉꯥ ꯆꯥꯕ ꯁꯪꯉꯝꯃꯣ ꯍꯥꯏꯗꯣ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯕ ꯁꯪꯉꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯍꯧꯗꯣꯡ ꯇꯥꯟꯊꯣꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯉꯥꯎꯕꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯗꯤ ꯅꯪꯅ ꯏꯆꯦ ꯑꯣꯏꯔꯝꯕꯁꯤꯗꯅꯤꯅꯦ ꯑꯩ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ ꯃꯊꯟꯇ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯃꯆꯤꯟ ꯆꯞꯁꯤꯟꯅꯗꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯩ ꯉꯥꯏꯍꯥꯛ ꯆꯪꯁꯤꯟꯕ ꯉꯝꯗ ꯂꯩꯔꯤꯉꯩ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤꯗꯨꯅ ꯅꯣꯏꯅ ꯋꯥ ꯁꯣꯏꯖꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯉꯥ ꯆꯥꯕ ꯁꯪꯕ ꯅꯠꯇꯦ ꯑꯩꯁꯨ ꯑꯩ ꯎꯗ꯭ꯔꯤꯉꯩ ꯑꯕꯦꯝꯃꯅ ꯆꯥꯔꯝꯕꯗꯨꯕꯨ ꯑꯩꯅꯔꯣ ꯕꯣꯟꯕꯣꯟꯗꯤ ꯃꯀꯣꯛ ꯈꯖꯤꯛꯈꯛ ꯆꯥꯔꯝꯕꯅꯤ ꯅꯪꯒꯤ ꯑꯕꯦꯝꯃ ꯍꯥꯏꯕ ꯍꯧꯗꯣꯡꯗꯨꯒ ꯕꯣꯟꯕꯣꯟ ꯍꯥꯏꯕ ꯍꯨꯏꯗꯨꯒꯅꯦ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯑꯩꯁꯦ ꯄꯦꯜꯂꯗꯕꯅꯤ ꯆꯨꯝꯅꯒ ꯍꯥꯠꯂꯣꯏ ꯏꯁꯤꯡꯗ ꯅꯝꯁꯤꯜꯂꯒ ꯍꯥꯠꯀꯦꯕ ꯁꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯂꯥꯛꯈꯠꯂꯨꯆꯣ ꯃꯆꯦꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯪꯗ꯭ꯔꯤꯉꯩ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ ꯃꯧꯄꯥ ꯅꯨꯄꯥꯗꯨꯅ ꯂꯥꯛꯈꯠꯂꯨꯆꯣ ꯍꯥꯏꯌꯦꯅ ꯂꯥꯛꯈꯠꯄ ꯍꯩꯇꯦꯅꯅꯦ ꯏꯁꯤꯡ ꯁꯣꯛꯇꯕꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯁꯨ ꯌꯥꯝ ꯄꯪꯕ ꯅꯨꯄꯤꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯁꯤꯅꯅꯤ ꯏꯃꯥꯅ ꯍꯟꯗꯣꯛꯑꯦ ꯉꯥꯡ ꯍꯟꯖꯤꯜꯂꯦ ꯉꯥꯡ ꯇꯧꯔꯤꯁꯦ ꯑꯁ ꯄꯪꯉꯥꯡꯗ ꯉꯥꯡꯉꯦ ꯅꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯏꯔꯨꯕ ꯐꯥꯎꯅꯦ ꯏꯔꯨꯕꯝ ꯍꯦꯛ ꯈꯪꯍꯟꯗꯦ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯄꯪꯉꯤꯕꯨ ꯄꯪꯉꯦ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯀꯣꯏꯅꯤꯗꯤ ꯈꯪꯉꯤ ꯊꯕꯛ ꯁꯤꯟꯅꯔꯝꯕꯗꯗꯤ ꯂꯣꯏꯁꯤꯟꯕ ꯍꯩꯇꯦꯅꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯏꯇꯣꯟ ꯅꯨꯡꯁꯤꯗꯦꯍꯦ ꯂꯥꯏꯃ ꯀꯣ ꯍꯌꯦꯡꯈꯩꯗꯤꯅꯦ ꯅꯪꯉꯣꯟꯗꯗꯅꯦ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯕ ꯁꯪꯍꯟꯗꯧꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯑꯃꯨꯛ ꯇꯥꯔꯣ ꯇꯟꯖꯥꯗꯨꯗ ꯎꯏ ꯃꯩꯔꯥꯕ ꯅꯨꯄꯤꯗꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯁꯨꯛꯂꯞ ꯇꯧꯗꯨꯅ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯇꯥꯒꯦ ꯂꯣꯏ ꯇꯥꯒꯦ ꯄꯨꯔꯥ ꯍꯨꯏꯅꯤ ꯏꯅꯥꯎꯅꯨꯄꯥꯅꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅ ꯄꯪꯈꯣꯡꯗ ꯍꯦꯛ ꯈꯣꯡꯉꯤ ꯈꯪꯉꯤ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯤ ꯄꯤꯛꯇꯦ ꯋꯥꯡ ꯆꯥꯎꯏ ꯃꯈꯨꯠꯇ ꯄꯦꯔꯦ ꯑꯃꯁꯨ ꯄꯥꯏ ꯐꯅꯦꯛ ꯐꯤꯖꯦ ꯆꯤꯡꯈꯠꯂꯤ ꯁꯌꯦꯡꯗ ꯐꯗꯤ ꯑꯃꯁꯨ ꯌꯥꯜꯂꯤ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯊꯥꯗꯣꯛꯏ ꯅꯤꯡꯖꯣꯟ ꯌꯧꯅ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯑꯗꯨ ꯄꯤꯁꯨꯝ ꯃꯈꯥ ꯍꯦꯟꯊꯔꯞ ꯃꯤꯠꯄꯥꯟ ꯌꯧꯅ ꯆꯥꯔꯤ ꯈꯖꯤꯛ ꯊꯥꯊꯔꯤꯕ ꯁꯥꯏꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯇꯔꯨ ꯄꯥꯡꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯌꯨꯔꯥꯛꯅꯕ ꯃꯤꯠꯂꯨꯗꯨ ꯍꯟꯅ ꯇꯥꯟꯅꯗꯨꯅ ꯎꯔꯨꯔ ꯃꯥꯜꯂꯤ ꯒꯝꯂꯥ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯂꯩꯃꯔꯦꯝꯕꯤ ꯁꯨꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛꯇꯪ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯝꯇꯁꯨ ꯀꯣꯏꯗꯕ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯀꯣꯏꯅꯤꯗꯤ ꯈꯪꯉꯤ ꯀꯥꯏꯗ ꯑꯃ ꯀꯣꯏꯁꯤꯜꯂ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯅꯤꯡꯉꯤꯁꯦ ꯅꯣꯏꯅꯗꯤ ꯈꯪꯉꯝꯃꯣꯏꯅꯦ ꯑꯃꯨꯛꯁꯨ ꯊꯥꯔꯤꯕ ꯂꯩꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯁꯛꯐꯝ ꯁꯠ ꯑꯣꯟꯈꯤ ꯃꯤꯅꯣꯛ ꯐꯠꯇꯝꯃꯤ ꯃꯊꯟꯇꯅꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯂꯩꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯀꯅꯥꯝ ꯀꯣꯏꯅꯤꯡꯗꯦꯗ ꯑꯩꯗꯤ ꯃꯤ ꯑꯃꯈꯛ ꯉꯥꯏꯕꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯒꯨꯟ ꯄꯨꯝꯕ ꯌꯥꯎꯕ ꯅꯛꯅ ꯎꯄꯥꯜꯒꯨꯝ ꯃꯔꯥ ꯁꯦꯠꯅ ꯍꯧꯕ ꯉꯝꯒꯗꯕ ꯃꯥꯒꯤ ꯅꯥꯛꯇ ꯎꯔꯤꯒꯨꯝ ꯌꯦꯠꯅꯤꯡꯕꯅꯤ ꯑꯩꯒꯤ ꯏꯑꯣꯡ ꯏꯇꯧ ꯄꯨꯝꯕ ꯈꯪꯕꯤꯕ ꯉꯝꯕ
ꯃꯁꯛ ꯊꯤꯔꯁꯨ ꯀꯩꯁꯨ ꯈꯟꯗꯦ, ꯐꯖꯔꯁꯨ ꯄꯛꯀꯥꯅꯤꯗꯅ ꯍꯥꯏꯅ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯃꯤꯅꯣꯛ ꯁꯠꯀꯁꯨ ꯍꯜꯂꯤ꯫ ꯅꯨꯄꯥꯁꯤ ꯀꯤꯖꯩ, ꯅꯪꯁꯨ ꯂꯩꯅꯤꯗꯅ, ꯑꯗꯨꯅ ꯅꯪꯁꯨ ꯀꯤꯖꯧ꯫ ꯑꯩꯅ ꯅꯪꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯕꯅꯤꯅ ꯑꯐꯠꯇꯕ ꯈꯣꯏꯃꯨ ꯆꯪꯂꯛꯄꯈꯩꯗꯤꯅꯦ ꯑꯩꯅ ꯂꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯒꯦ꯫ ꯇꯥꯔꯨꯔ ꯃꯥꯜꯂꯦ ꯋꯥꯍꯩꯗꯨ, ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯃꯩꯔꯥꯕ꯫ ꯆꯪꯁꯤꯜꯂꯨꯗ ꯃꯥ ꯌꯦꯡꯉꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯃꯇꯧꯗꯨ ꯃꯔꯨꯝ ꯈꯖꯤꯛ ꯂꯩꯁꯤꯟꯗꯨꯅ꯫ ꯁꯠ ꯑꯃꯨꯛ ꯃꯈꯥ ꯇꯥꯁꯤꯜꯂꯤ ꯂꯩꯃꯔꯦꯝꯕꯤ, ꯃꯤꯅ ꯋꯥ ꯉꯥꯡꯕ ꯍꯥꯟꯈ꯭ꯔꯅꯤ ꯃꯇꯥꯒꯨꯝ꯫ ꯅꯣꯏꯒꯤ ꯄꯣꯂꯤꯅꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯊꯤꯡꯒꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ꯫ ꯑꯃꯨꯛ ꯂꯥꯟꯅ ꯈꯟ ꯂꯩꯔꯝꯅꯤ꯫ ꯏꯄꯪ ꯄꯪꯅ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯃꯥꯜꯂꯤ꯫ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯣ ꯈꯖꯤꯛ ꯅꯣꯛꯏ ꯇꯨꯃꯤꯟ꯫ ꯊꯣꯠꯂꯤ ꯍꯥꯏꯅꯕꯅꯤ ꯂꯩꯀꯥ ꯐꯟꯕꯤ, ꯂꯩꯁꯛ ꯍꯦꯟꯕꯤ, ꯂꯩꯁꯨ ꯋꯥꯠꯇꯕꯤ꯫ ꯃꯦꯡꯉꯤ ꯍꯥꯏꯅꯕꯅꯤ ꯈꯣꯏꯃꯨ ꯄꯨꯝꯕꯅ, ꯃꯥꯂꯤ ꯄꯨꯝꯕꯅ, ꯁꯪꯁꯥꯔ ꯄꯨꯝꯕꯅ꯫ ꯊꯣꯠꯆꯕꯗꯨꯅꯁꯨ ꯃꯦꯡꯅ ꯐꯖꯕꯅꯤ꯫ ꯁꯛ ꯎꯗꯕ ꯂꯥꯏ ꯐꯥꯎꯕꯅ ꯉꯥꯎꯅꯕꯅꯤ꯫ ꯂꯩꯔꯥꯡ ꯑꯣꯏꯕꯤꯁꯤꯡꯗꯣ, ꯁꯤꯡꯉꯦꯜ ꯑꯣꯏꯕꯤꯁꯤꯡꯗꯣ, ꯂꯩꯁꯛ ꯍꯦꯟꯕꯤꯁꯤꯡꯗꯣ, ꯊꯣꯠꯆ ꯅꯧꯖꯕꯤꯗꯣ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯈꯥꯏ ꯇꯥꯕ ꯁꯤꯡꯉꯦꯜ ꯑꯃꯗꯤ ꯃꯗꯣꯝ ꯁꯥꯠꯂꯝꯃꯤ, ꯃꯗꯣꯝ ꯍꯧꯔꯝꯃꯤ, ꯃꯗꯣꯝ ꯂꯩꯀꯥ ꯐꯜꯂꯝꯃꯤ꯫ ꯑꯇꯩ ꯂꯩꯔꯥꯡꯁꯤꯡꯒ ꯃꯥꯟꯅꯗꯦ ꯃꯗꯨꯃꯗꯤ꯫ ꯊꯣꯟꯕꯤꯔꯝꯃꯤ ꯃꯤꯡꯂꯦꯟꯗꯤ ꯂꯩꯃꯔꯦꯝꯕꯤ꯫ ꯁꯤꯡꯉꯦꯜ ꯃꯥꯅ ꯈꯣꯏꯃꯨ ꯀꯤꯗ꯭ꯔꯁꯨ ꯂꯩꯔꯥꯡ ꯃꯥꯅꯗꯤ ꯈꯣꯏꯃꯨ ꯀꯤꯖꯩ꯫ ꯂꯩꯍꯤ ꯂꯧꯒꯦ ꯊꯧꯔꯥꯡꯕ ꯄꯨꯝꯕ ꯃꯥꯅ ꯑꯀꯤꯕ ꯐꯥꯎꯏ꯫ ꯂꯩꯍꯤ ꯆꯨꯞꯀꯦ ꯈꯜꯂꯛꯄ ꯄꯨꯝꯕ ꯃꯥꯅ ꯍꯪꯒꯣꯏꯕ ꯐꯥꯎꯏ꯫ ꯃꯗꯨꯃꯛꯅ ꯄꯨꯟꯅ ꯁꯥꯠꯃꯤꯟꯅꯕꯤ ꯑꯇꯣꯞꯄ ꯁꯤꯡꯉꯦꯜ ꯃꯇꯥꯔꯣꯏꯁꯤꯡꯅ ꯂꯛꯅꯕꯤ ꯂꯩꯔꯥꯡ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅ? ꯈꯣꯏꯃꯨ ꯇꯥꯟꯊꯣꯛꯄꯤ, ꯈꯣꯏꯃꯨ ꯌꯦꯃꯧꯅꯕꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯔꯣꯏ ꯁꯤꯡꯉꯦꯜꯁꯤꯡꯅ ꯑꯗꯨꯛ ꯂꯛꯅꯔꯕꯁꯨ ꯍꯛꯅ ꯂꯧꯁꯤꯜꯂꯨꯗꯦ ꯂꯩꯔꯥꯡ ꯃꯥꯅꯗꯤ꯫ ꯁꯤꯡꯉꯦꯜ ꯂꯩꯁꯥ ꯇꯝꯈ꯭ꯔꯕꯁꯨ ꯂꯩꯔꯥꯡ ꯂꯩꯁꯥ ꯇꯝꯗ꯭ꯔꯤ ꯈꯟꯖꯔꯤ꯫ ꯁꯝꯂꯥꯡ ꯀꯣꯏꯀꯛꯅꯕꯤꯗꯣ, ꯌꯦꯠꯀꯤ ꯅꯥꯄꯗ ꯅꯥꯁꯣꯝ ꯊꯦꯠꯇ꯭ꯔꯤꯕꯤꯗꯣ꯫ ꯃꯁꯛ ꯈꯪꯅꯤꯡꯗ꯭ꯔꯥ ꯃꯍꯥꯛꯇꯣ? ꯃꯁꯛ ꯇꯥꯛꯀꯦ ꯃꯍꯥꯛꯇꯣ꯫ ꯃꯥꯅꯤ, ꯂꯩꯃꯔꯦꯝꯕꯤꯅꯤ, ꯈꯣꯏꯃꯨ ꯌꯦꯃꯧꯅꯕꯤꯗꯣ꯫ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯄꯥꯝꯕꯗꯤ ꯐꯥꯎꯔꯨꯔ ꯃꯥꯜꯂꯤ꯫ ꯇꯣꯡꯁꯥꯛ ꯈꯨꯗꯤꯡ, ꯇꯨꯀꯣꯡ ꯈꯨꯗꯤꯡ, ꯃꯐꯝ ꯈꯨꯗꯤꯡ ꯌꯦꯡꯖꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯍꯨꯃꯥꯡ ꯃꯔꯤꯛꯀꯨꯝ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯔꯛꯄ ꯈꯧꯔꯤꯒꯤ ꯁꯔꯨꯛ ꯑꯗꯨꯒ ꯈꯧꯔꯤꯗꯒꯤ ꯈꯖꯤꯛ ꯂꯩꯊꯔꯛꯄ ꯁꯔꯨꯛꯁꯤꯡꯗꯨ, ꯅꯥꯔꯨꯡꯒꯤ ꯇꯥꯏꯅꯕ ꯁꯝꯒꯤ ꯁꯔꯨꯛꯁꯤꯡꯗꯨ ꯆꯣꯠꯂꯨꯕꯒꯤ ꯎꯟꯁꯥꯗ ꯏꯅꯞ ꯅꯞꯁꯤꯜꯂꯤ꯫ ꯏꯔꯨꯔꯒ ꯊꯣꯛꯂꯛꯄꯅꯤ ꯈꯪꯏ꯫ ꯑꯁꯨꯛ ꯅꯛꯅ ꯂꯥꯞꯅ ꯏꯁꯤꯡ ꯃꯔꯤꯛ ꯐꯥꯎ ꯎꯈꯩ ꯌꯦꯡꯕꯗꯤ ꯀꯌꯥ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯔꯤꯕ ꯅꯨꯄꯥꯅꯣ? ꯃꯤꯠꯌꯦꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯦꯡꯂꯨꯏ ꯁꯝꯂꯥꯡ ꯃꯔꯨꯝꯗ ꯂꯥꯏꯕꯛ, ꯃꯤꯠꯂꯨ, ꯅꯥꯇꯣꯟ, ꯇꯥꯊꯣꯠ ꯇꯥꯊꯣꯠ ꯉꯥꯡꯂꯞꯅ ꯋꯥꯎꯇꯛꯄ ꯆꯤꯝꯕꯥꯜꯗꯨꯁꯨ, ꯈꯗꯥꯡꯗꯨꯁꯨ, ꯉꯛꯁꯝꯗꯨꯁꯨ, ꯃꯊꯪ ꯃꯊꯪ꯫ ꯑꯗꯨꯛ ꯀꯨꯞꯅ ꯌꯦꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯛ ꯍꯩꯅ ꯍꯨꯠꯇꯨꯅ ꯌꯦꯡꯕꯗꯤ ꯂꯥꯏꯃ ꯃꯊꯣꯡ ꯍꯨꯛꯇꯦꯗ꯫ ꯁꯛꯅꯥꯏꯕ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯄꯗꯨꯗ ꯁꯠ ꯍꯣꯡꯉꯤ ꯃꯤꯐꯝꯗꯨ꯫ ꯐꯣꯟꯗꯨ ꯐꯠ ꯂꯧꯊꯣꯛꯏ, ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯊꯦꯡꯅꯔꯕꯣ ꯆꯟꯕꯤꯒ? ꯊꯦꯡꯅꯔꯦ꯫ ꯄꯣꯠꯇꯤ ꯄꯨꯊꯣꯔꯛꯑꯕꯣ? ꯄꯨꯊꯣꯔꯛꯇ꯭ꯔꯤ꯫ ꯃꯃꯤꯠꯇꯤ ꯐꯖꯅ ꯑꯣꯟꯗꯦ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯑꯩ ꯂꯩꯔꯤꯗꯣ ꯁꯨꯛꯎ ꯎꯗꯕꯤ ꯂꯩ ꯏꯁꯤꯡ ꯆꯥꯏꯈꯤꯕꯅꯤ꯫ ꯃꯁꯥꯒꯤ ꯈꯔ ꯑꯣꯟꯗꯕꯅꯤ꯫ ꯁꯠ ꯊꯨꯅ ꯂꯥꯛꯎꯀꯣ, ꯊꯝꯃꯒꯦ꯫ ꯊꯣꯏꯗꯤꯡꯒ ꯍꯋꯥꯏ ꯑꯐꯨꯠꯄꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯄꯨꯊꯣꯔꯛꯇꯣꯏꯗꯣ꯫ ꯁꯛꯅꯥꯏꯕꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤꯗ꯫ ꯀꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯅꯣ ꯂꯩꯃꯔꯦꯝꯕꯤ? ꯄꯦꯔꯦꯗꯨ ꯁꯨꯃꯥꯡꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤ ꯏꯃꯨꯡꯗ꯫ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ, ꯏꯁꯤꯡꯗꯤ ꯅꯪ ꯅꯈꯨꯠ ꯄꯥꯟꯗ꯭ꯔꯣ? ꯀꯨꯏꯍꯧꯗꯦ ꯐꯣꯟꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯂꯩꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯐꯣꯇꯣ ꯀꯥꯞꯄꯤ꯫ ꯀꯥꯞꯂꯤꯕ ꯐꯣꯇꯣꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯍꯟꯗꯨꯅ ꯑꯃꯨꯛꯁꯨ ꯀꯥꯞꯄꯤ, ꯑꯃꯨꯛꯁꯨ ꯀꯛꯏ, ꯑꯃꯨꯛꯁꯨ ꯀꯥꯞꯄꯤ ꯇꯧꯏ꯫ ꯃꯩꯔꯥꯕ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯅꯨꯄꯤꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯌꯦꯡꯂꯦ ꯆꯤꯡꯅꯔꯛꯂ ꯃꯥꯜꯂꯤ꯫ ꯁꯥꯃꯤꯟ ꯐꯪꯂ ꯃꯥꯜꯂꯤ꯫ ꯃꯃꯥꯏ ꯐꯠ ꯌꯦꯡꯊꯣꯔꯛꯄꯒ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ, ꯏꯇꯣꯟ! ꯏꯇꯣꯟ! ꯏꯃꯨꯡꯗꯒꯤ ꯀꯧꯔꯛꯄꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯏꯃꯨꯡꯂꯣꯝꯗ ꯐꯠ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯃꯤ꯫ ꯅꯣꯏ ꯅꯄꯥꯔꯣ? ꯀꯩꯅꯣ ꯈꯪꯗꯦ, ꯄꯪꯀꯧꯗ ꯀꯧꯏꯃꯤ꯫ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯅꯣꯛꯏ꯫ ꯃꯇꯧ ꯌꯦꯡꯂꯤꯉꯩ ꯄꯥꯈꯣꯟ ꯂꯥꯛꯄꯅꯤ ꯀꯥꯎꯊꯣꯛꯂꯨꯏ꯫ ꯃꯤꯅꯣꯛ ꯍꯟꯖꯤꯟꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯏ
ꯃꯅꯤꯡꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇꯝꯅ ꯂꯩꯃꯔꯦꯝꯕꯤ ꯍꯟꯗꯛꯇꯤ ꯁꯥꯃꯤꯟꯗꯨ ꯇꯁꯦꯡꯅ ꯐꯪꯈ꯭ꯔ ꯃꯥꯜꯂꯤ꯫ ꯃꯤ ꯆꯪꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯄꯤꯛꯄꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯒ ꯎꯔꯛꯏ ꯃꯩꯔꯥꯕ ꯃꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯨ꯫ ꯂꯩꯃꯔꯦꯝꯕꯤ ꯄꯦꯔꯦꯗꯨ ꯐꯠ ꯊꯝꯗꯨꯅ ꯁꯥꯒꯟꯅ ꯃꯈꯛꯇ ꯌꯥꯜꯂꯝꯕ ꯐꯗꯤꯗꯨ ꯃꯁꯥꯗ ꯃꯄꯨꯡ ꯐꯥꯅ ꯀꯨꯞꯁꯤꯟꯈꯤ꯫ ꯃꯩꯔꯥꯕ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯊꯥꯡꯀꯠꯇꯨꯅ ꯂꯨꯈꯝ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ꯫ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯔꯛꯄꯒꯤꯅꯤ, ꯀꯔꯤꯒꯤ ꯐꯥꯎꯕꯅꯣ? ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡ ꯏꯁꯤꯡ ꯃꯔꯤꯛ ꯎꯈꯩ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯤꯠꯌꯦꯡꯗꯨꯅꯅꯤ ꯃꯁꯥ ꯃꯊꯟꯇ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯇꯨꯀꯥ ꯊꯤꯕ ꯃꯤꯒꯨꯝ ꯂꯧꯍꯟꯈ꯭ꯔꯦ ꯅꯝꯗꯨꯅ꯫ ꯀꯅꯥ? ꯋꯥꯍꯪꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯗꯤꯗꯨꯅ ꯀꯨꯞꯁꯤꯜꯂꯤꯕ ꯃꯁꯥꯗꯨ ꯄꯦꯟꯗ꯭ꯔꯒꯨꯝ ꯃꯁꯝꯗꯨ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯥꯗꯔꯛꯏ꯫ ꯀꯅꯥ ꯎꯅꯕ ꯂꯥꯛꯄꯅꯣ? ꯂꯩꯃꯔꯦꯝꯕꯤꯅꯤꯀꯣ? ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕꯣꯅ? ꯂꯩꯃꯔꯦꯝꯕꯤ ꯂꯛꯀꯛ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯅꯪ ꯑꯩ ꯈꯪꯕ꯭ꯔꯥ? ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ? ꯅꯣꯏ ꯏꯃꯥꯒꯤꯗ ꯁꯤꯡꯖꯨ ꯆꯥꯕ ꯆꯪꯉꯛꯄꯗ ꯅꯪ ꯃꯁꯛ ꯈꯪꯕꯅꯦ ꯑꯩꯅ꯫ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯄ ꯃꯤꯗꯤ ꯁꯨꯠꯇ ꯈꯪꯅꯩ ꯀꯩꯅꯣ꯫ ꯑꯗꯣ ꯁꯤꯗꯅ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯄꯣꯠ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯄꯠꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯁꯤꯡꯖꯨꯔꯥ? ꯑꯗꯨꯗꯤ ꯄꯣꯠꯐꯝꯗꯒꯤ ꯂꯧꯔꯨꯔꯣ, ꯂꯣꯏ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯆꯠꯂꯣ, ꯑꯥꯗꯒꯤ ꯂꯧꯔꯨꯔꯣ, ꯆꯠꯂꯣ꯫ ꯊꯣꯛꯈ꯭ꯔꯣ ꯃꯤ꯫ ꯍꯩꯃꯥ, ꯆꯠꯂꯣ ꯍꯥꯏꯔꯒ꯫ ꯐꯣꯡꯅ ꯇꯥꯟꯊꯣꯛꯑꯦꯅ꯫ ꯀꯩꯕꯣ? ꯀꯩ ꯇꯥꯟꯊꯣꯛꯄꯅꯣ ꯍꯥꯏꯁꯦ? ꯑꯩꯅꯔꯣ ꯍꯥꯏꯁꯦ? ꯁꯤꯡꯖꯨ ꯃꯄꯣꯠ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯃꯔꯦꯝꯕꯤ ꯃꯔꯛ ꯑꯃꯨꯛ ꯊꯠꯈꯤ꯫ ꯁꯤꯡꯖꯨꯗꯤ ꯏꯃꯥꯅ ꯂꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ꯫ ꯁꯤꯡꯖꯨ ꯃꯌꯥꯟ ꯀꯧꯔꯝꯃꯦꯅ ꯑꯩ ꯂꯧꯊꯣꯛꯄ ꯆꯪꯉꯛꯄꯅꯤ꯫ ꯊꯣꯏꯗꯤꯡꯒ ꯍꯋꯥꯏ ꯑꯐꯨꯠꯄꯒꯅꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯗ ꯍꯪꯉꯣ, ꯃꯥꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯑꯩ ꯍꯪꯕꯤꯒꯦꯕꯨ ꯑꯩꯒ ꯃꯥꯒꯗꯤ ꯀꯧꯅꯗ꯭ꯔꯦ, ꯈꯠꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯒꯤ꯫ ꯆꯂꯥꯝꯕꯒ ꯂꯩꯃꯔꯦꯝꯕꯤꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯈꯤꯕꯗꯨ ꯇꯥꯍꯧꯕꯒ ꯌꯥꯝ ꯑꯉꯥꯡ ꯃꯆꯥ ꯇꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯒ ꯃꯩꯔꯥꯕ ꯑꯗꯨꯃꯛ ꯈꯪꯂꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯍꯨꯏꯒ ꯍꯧꯗꯣꯡꯒꯅꯤ ꯍꯥꯏꯕ꯫ ꯇꯟꯖꯥꯗꯨꯗ ꯇꯥꯔꯛꯏ ꯃꯅꯨꯡꯗꯒꯤ ꯕꯩꯒꯅ ꯁꯥꯎꯅ ꯉꯥꯡꯕꯗꯨ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯁꯨꯛ ꯇꯥꯡꯉꯦꯡꯒꯩ ꯂꯩꯔꯛꯑꯒ ꯉꯥ 3ꯃꯛ ꯂꯣꯏꯅ ꯉꯧꯊꯣꯛꯏꯕ? ꯈꯨꯝꯂꯛꯏ ꯃꯅꯥꯎꯅꯨꯄꯥ ꯆꯂꯥꯝꯕꯅ꯫ ꯉꯧ ꯂꯩꯔꯝꯃꯦ, ꯅꯆꯥꯅꯨꯄꯤꯗ ꯍꯪꯉꯨ ꯀꯩꯒꯤ ꯉꯧꯔꯤꯅꯣꯅ꯫ ꯍꯔꯦ ꯂꯣꯏꯔꯦꯗꯅ꯫ ꯆꯝꯕꯤ! ꯂꯩꯃꯔꯦꯝꯕꯤ ꯏꯃꯨꯡꯂꯣꯝꯗ ꯐꯂꯞ ꯌꯦꯡꯉꯤ, ꯁꯛꯐꯝ ꯑꯣꯟꯈꯤ, ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯍꯥꯏꯒꯨꯝ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯟꯗꯨꯅ ꯈꯨꯝꯃꯤ꯫ ꯀꯩ ꯍꯥꯏꯒꯦ? ꯍꯣ ꯀꯩ ꯍꯥꯏꯒꯦ? ꯃꯩꯔꯥꯕꯅꯨ ꯏꯄꯥꯎꯈꯨꯝꯗꯨꯗ ꯕꯩꯒ꯭ꯌꯥ꯫ ꯉꯥ ꯑꯉꯧꯕ 3 ꯂꯥꯏ ꯀꯠꯄꯗ ꯍꯥꯞꯅꯕ ꯍꯥꯏꯔꯒ ꯂꯣꯏꯅ ꯊꯥꯎꯗ ꯇꯥꯎꯊꯣꯛꯑꯝꯃꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯅꯨꯡꯉꯥꯏꯗꯀꯣ ꯏꯕꯦꯝꯃ, ꯋꯥꯍꯩꯒꯤ ꯑꯔꯨꯝ ꯑꯌꯥꯡꯒꯁꯤꯕꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ ꯍꯥꯏꯃꯤ ꯅꯣꯏꯕꯣ꯫ ꯆꯂꯥꯝꯕꯗꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯃꯨꯛꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯉꯧꯊꯣꯛꯑꯝꯃꯤꯗꯣ ꯉꯧꯔꯨꯔꯗꯤ ꯐꯔꯦ, ꯌꯥꯔꯦ꯫ ꯍꯧꯗꯣꯡꯅ ꯆꯥꯅꯤ ꯍꯧꯗꯣꯡ ꯁꯪꯉꯝꯃꯣ ꯍꯥꯏꯔꯝꯃꯦꯅ ꯑꯕꯦꯝꯃꯗꯅꯦ ꯁꯪꯉꯒ ꯄꯤꯖꯊꯣꯛ ꯂꯩꯔꯝꯃꯦ꯫ ꯂꯣꯏꯔꯦ ꯋꯥꯏꯕꯨ ꯁꯤꯗ꯫ ꯃꯩꯔꯥꯕꯗ ꯐꯠ ꯌꯦꯡꯂꯛꯏ ꯂꯩꯃꯔꯦꯝꯕꯤ, ꯑꯗꯨꯉꯥꯏ ꯃꯩꯔꯥꯕꯁꯨ ꯂꯩꯃꯔꯦꯝꯕꯤꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯄꯤꯁꯨꯝ ꯁꯨꯛꯁꯤꯟꯅꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯉꯤ, ꯃꯈꯥ ꯆꯤꯛꯏ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯧꯔꯛꯏ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯩ ꯈꯨꯠꯇ꯫ ꯃꯩꯔꯥꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯀꯩꯅꯣ ꯅꯪ ꯅꯣꯛꯏꯗꯨꯅ? ꯅꯣꯛꯅꯔꯤꯔꯣ? ꯀꯔꯦꯝꯅꯔꯤꯔꯣ? ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯃꯩꯔꯥꯕ ꯅꯣꯛꯅ ꯅꯣꯛꯇꯦꯍꯦ, ꯈꯔ ꯅꯣꯛꯈꯤꯕ ꯋꯥ ꯈꯛꯇꯅꯤ, ꯎꯁꯤꯠꯇꯕ ꯅꯠꯇꯦ, ꯅꯣꯛꯅꯤꯡꯉꯨꯕꯩꯅꯤ꯫ ꯅꯪꯒꯤ ꯁꯤꯡꯖꯨꯒꯤ ꯃꯄꯣꯠ ꯃꯆꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣꯗꯒꯤ ꯄꯨꯈ꯭ꯔꯣ꯫ ꯑꯝꯇ ꯀꯧꯊꯣꯔꯛꯀꯦꯔꯥ? ꯅꯆꯤꯟ ꯄꯥꯟꯗ꯭ꯔꯣ? ꯄꯥꯜꯂꯦ꯫ ꯑꯗꯨꯗꯤ ꯀꯧꯔꯒ ꯍꯥꯏꯔꯣ꯫ ꯏꯃꯨꯡꯗꯒꯤ ꯆꯂꯥꯝꯕꯅ ꯑꯃꯨꯛ, ꯏꯇꯣꯟ! ꯇꯥꯏꯍꯦ, ꯀꯩꯅꯣꯅꯦ, ꯀꯩ ꯑꯉꯥꯡꯅꯣ ꯈꯪꯗꯦꯕ꯫ ꯆꯐꯨ ꯐꯦꯡꯉꯨ ꯂꯥꯎ, ꯍꯦ ꯁꯤꯠꯇꯕꯤ! ꯃꯈꯥ ꯆꯤꯛꯏ ꯂꯩꯃꯔꯦꯝꯕꯤ, ꯄꯦꯔꯦꯗꯨ ꯒꯣꯛ ꯂꯥꯎꯅ ꯊꯝꯃꯤ, ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯃꯨꯛ ꯂꯥꯎꯏ꯫ ꯍꯦ ꯑꯉꯥꯡ, ꯁꯨꯃꯥꯡꯗ ꯃꯤ ꯂꯩ ꯀꯟꯅ ꯉꯥꯡꯀꯅꯣ, ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯁꯤꯠꯇꯕꯤ ꯃꯥꯟꯒꯤꯅꯤ꯫ ꯇꯧꯅꯔꯤꯕ ꯕꯣꯌꯣꯁ ꯑꯗꯨꯗ ꯃꯩꯔꯥꯕ ꯅꯣꯛꯊꯣꯛꯂꯨꯏ, ꯁꯣꯜꯂꯨꯏ ꯃꯆꯤꯟꯗ꯫ ꯐꯖꯩ꯫ ꯚꯥꯞ ꯐꯕꯩ ꯆꯥꯡꯗ ꯐꯈ꯭ꯔꯕ ꯂꯩꯃꯔꯦꯝꯕꯤꯅꯤ꯫ ꯃꯩꯔꯥꯕꯅ ꯍꯥꯏꯔꯤꯗꯨ ꯃꯥ ꯐꯖꯩ ꯍꯥꯏꯔꯤꯕꯣꯏ ꯅꯤꯡꯂꯨꯔ ꯃꯥꯜꯂꯦ, ꯍꯥꯏꯔꯛꯏ ꯁꯥꯎꯔꯞꯅ꯫ ꯁꯛ ꯐꯖꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯃꯒꯨꯟꯗꯤ ꯑꯝꯇ ꯌꯥꯎꯗꯅ꯫
ꯃꯩꯔꯥꯕ ꯉꯛꯂꯞ ꯌꯦꯡꯈꯠꯂꯛꯏ꯫ ꯍꯥꯏꯔꯤꯗꯨꯅ ꯑꯥꯔꯊ ꯑꯃꯅꯤ, ꯈꯨꯝꯂꯛꯂꯤꯗꯨꯅ ꯑꯇꯣꯞꯄ ꯑꯥꯔꯊ ꯑꯃꯅꯤ꯫ ꯑꯁꯨꯛ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯦ, ꯂꯥꯛꯁꯤꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ, ꯅꯣꯛꯐꯝ ꯍꯦꯛ ꯈꯪꯗꯅ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯃꯥ꯫